My dear students, welcome to my channel. Angangsa sargi mamangi class ta taraga nithoi suba para rani ga diliu hariba para sigi aruba wahagi wahanfo nainaba question number 1 sina khungadaba question number 2 iraga khungadaba loina na page number 70 ga 8 lol nainaba question number 4 amadi page number 79 lol nainabagi question number sham hariba jingje takpa piba loikhre ngasi channel sigi makha chatharakpa oina taraga humdoi suba para Maulana Abdul hagadoni ko abul haje Maulana Abdul Kalam Azad hariba para je takadaba aduna dom munna taro ko gangja munna taro sar para ke ko भारत की निंगतम लालहौदा थामोय सेंगना अचौबा थौदांग लौखिबा आमदी निंगतमलाबा भारत की महै मसिंगी अचौबा पोरम यादखिबा मुस्लिम नेताने मौलाना अब्दुल कलाम आजाद मौलाना अब्दुल कलाम आजाद कनानो हरगदिशी खुंगदबा भारत की निंगतम लालहौदा थामोय सेंगना अचौबा थौदांग लौखिबा अमदी निंगतमलाबा भारत की महै मसिंगी अचौबा पोरम यादखिबा मुस्लिम नेतानी हाइना खुंगदबा लोइना सिना दुम सांगना मौलाना अब्दुल कलाम आजाद कनानो हाइबगी पाखुमनिको लैरिजे अदो मौलाना अब्दुल कलाम आजाद से करंबा जाति की मियोय नोन हंगकदी मुस्लिम जाति की मियोय नि हाइना खुंगदब ज्ञान तारे को अमुक्सु को भारत की निंगतम लालहौदा थामोय सेंगना अचौबा थौदांग लौखिबा अमदी निंगतमलबा भारत की महै मसिंगी अचौबा पोरम यादखिबा मुस्लिम नेतादु कनानु wana hangakpaju yaiko question je aduna madugi pakhumdana Maulana Abdul Kalam Azad haidana khungadaba yare ko hangja question hangbagi mawongdo mahaki mapung phaba maming Abdul Kalam Ahmad Muhyiddin Azad kawe मौलाना अब्दुल कलाम आजाद की मपुंग फाबा ममिंग करी कौबगे हारगना पाखुंदा मौलाना अब्दुल कलाम आजाद की मपुंग फाबा ममिंग अब्दुल कलाम अहमद मुहियुद्दीन आजाद कवी हाइना खुंगदबा ज्ञान ताइको नत्रजु हयंग अमुसो अतोपा अमदा अब्दुल कलाम अहमद मुहियुद्दीन आजाद की अतोपा ममिंग करी कौगेन हंगबा तारगजु मौलाना अब्दुल कलाम आजाद अना हागदबा यारे को मखा पाथरके को मौलाना आजाद इंग कुमजा लिसिंग अमगा चानिपाल मारिफु निपानदा माकागी लाइरिकता यामना थवा यावबा इमुंग अमदा पोखियबा मौलाना अब्दुल कलाम इंग कुमजा कयादा पोखिबगे हारगदी इंग कुमजा लिसिंग अमगा चानिपाल मारिफु निपानदा पोखि हाइना खुंगदबा अमुसु मौलाना अब्दुल कलाम जे करम मफमदा पोखिगे हारगदी माकादा पोखि हाइना खुंगदबा क्वेश्चन आमरे को अदगी अमुसु मौलाना अब्दुल कलाम आजाद से करम बा इमुंगदा पोखिबगे हारगदी लाइरिकता यामना थवा यावबा इमुंगदा पोखि हाइना खुंगदबा अपोपना भारत की सकनाइबा अइबा अमदी अपोपिना अरब सनुनेबा को मागी अपोपा हाबदी मापाना ने भारत की सकनाइबा अइबा अमनेबा गदे को अपोपा मापासना भारत की सकनाइबा अइबा अमनी अपोपिना अरब सनुनेबा गंताई को अब्दुल कलाम आजाद की मापादो करी ओरंबगे हारगदी भारत की सकनाइबा अइबा अमनी हाइना खुंगदबा अदुगा अब्दुल कलाम आजाद की मामादु करी लमगे निंगोन वा हाइबा तारगना अरब निंगोलनी और अरब सनुनी हाइना खुंगदबा आंगांग दी निंगथादा खंगी हाइबदुनी आंगांग पिसा ओरिंगाइदागी आजाद थोइदो हेंदोना माबुदी फाबा mahairoy ama waina haurakhieba Abdul Kalam Azad se angang uriada kamai toraki haiba taragadi
ꯃꯕꯨꯗꯤ ꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯃꯍꯥꯛꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯀꯣꯜꯀꯇꯥꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯣꯡꯂꯛꯈꯤꯑꯕ꯫ ꯀꯩꯗꯧꯔꯦꯀꯣ ꯃꯥꯁꯦ ꯄꯣꯛꯄꯗꯤ ꯃꯀꯥꯗ ꯄꯣꯛꯑꯦ꯫ ꯃꯀꯥꯗ ꯄꯣꯛꯑꯒ ꯃꯥꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯣꯜꯀꯇꯥꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯦ ꯍꯣꯡꯉꯛꯑꯦꯕ꯫ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯀꯣꯜꯀꯇꯥꯗ ꯍꯣꯡꯂꯛꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯀꯣꯜꯀꯇꯥꯗ ꯍꯣꯡꯂꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗꯀꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯗ ꯀꯣꯜꯀꯇꯥꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯍꯣꯡꯂꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ 10 ꯁꯨꯔꯛꯄꯗꯅ ꯍꯥꯏꯒꯗꯣꯏꯕ꯫ ꯑꯖꯥꯗꯅ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯕꯗ ꯉꯥꯏꯔꯤꯉꯩꯗ ꯎꯔꯗꯨꯒꯤ ꯆꯦꯐꯣꯡ ꯑꯃ ꯄꯨꯊꯣꯛꯄ ꯍꯧꯈꯤꯑꯕ꯫ ꯆꯍꯤ 12ꯒ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯅꯤꯀꯣ ꯑꯉꯥꯡꯖꯥ ꯅꯠꯇ꯭ꯔꯥ? ꯆꯍꯤ 12ꯒ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯅꯦꯕ꯫ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯅꯣꯏ 4 ꯅꯠꯇ꯭ꯔꯥ? ꯀ꯭ꯂꯥꯁ 4 ꯅꯣꯏ ꯆꯍꯤ ꯑꯕꯞ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯅꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯝ ꯆꯍꯤ 12ꯒꯤ ꯃꯇꯝ ꯑꯁꯤꯗꯤ꯫ ꯑꯖꯥꯗꯅ ꯃꯁꯥꯒꯤ చꯍꯤ 12 ꯁꯨꯕꯗ ꯉꯥꯏꯔꯤꯉꯩꯗ ꯎꯔꯗꯨꯒꯤ ꯆꯦꯐꯣꯡ ꯑꯃ ꯄꯨꯊꯣꯛꯄ ꯍꯧꯈꯤ꯫ ꯑꯖꯥꯗꯅ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯗ ꯎꯔꯗꯨꯒꯤ ꯆꯦꯐꯣꯡ ꯑꯃ ꯄꯨꯊꯣꯛꯄ ꯍꯧꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯛꯄꯗꯅ ꯍꯥꯏꯒꯗꯣꯏꯕ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯖꯥꯗꯅ ꯎꯔꯗꯨꯒꯤ ꯆꯦꯐꯣꯡ ꯑꯃ ꯄꯨꯊꯣꯛꯈꯤꯕꯗꯨ ꯆꯍꯤꯀꯌా ꯁꯨꯔꯛꯄꯗꯅꯣ ꯍꯥꯏꯔꯒꯁꯨ ꯆꯍꯤ 12 ꯁꯨꯕꯗ꯫ ꯆꯍꯤ 14 ꯁꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯕ ꯋꯥꯔꯦꯡꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯔꯗꯨ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯕ ꯍꯧꯔꯛꯈꯤꯑꯕ꯫ ꯀꯩꯗꯧꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯂꯥꯝꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯗꯒꯤ ꯃꯍꯥꯛꯅ ꯏꯕ ꯆꯦꯐꯣꯡꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯛꯅ ꯏꯕ ꯋꯥꯔꯦꯡꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯔꯗꯨ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯕ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ 14 ꯁꯨꯕꯗꯒꯤ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯂꯥꯝꯅ ꯆꯍꯤ 14 ꯁꯨꯔꯛꯄꯗꯒꯤ ꯀꯔꯤ ꯇꯧꯕ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯏꯕ ꯋꯥꯔꯦꯡꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯔꯗꯨ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯆꯍꯤ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯤꯁꯥꯅꯨꯁ ꯁꯤꯗ ꯀꯧꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯦꯐꯣꯡ ꯑꯃ ꯄꯨꯊꯣꯛꯈꯤꯑꯕ꯫ ꯀꯩꯗꯧꯀꯣ ꯆꯍꯤ 14 ꯁꯨꯕꯗ ꯀꯂꯥꯝꯅ ꯄꯨꯊꯣꯛꯈꯤꯕ ꯆꯦꯐꯣꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯤꯁꯥꯅꯨꯁ ꯁꯤꯗ ꯀꯧꯋꯦꯕ꯫ ꯀꯩꯗꯧꯀꯣ ꯂꯤꯁꯥꯅꯨꯁ ꯁꯤꯗ ꯀꯧꯋꯦꯕ꯫ ꯒ꯭ꯌꯥꯟ ꯑꯣꯖꯥ ꯀꯂꯥꯝꯅ ꯆꯍꯤ 14 ꯁꯨꯔꯛꯄ ꯃꯇꯝꯗ ꯄꯨꯊꯣꯛꯈꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯦꯐꯣꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯦꯐꯣꯡ ꯑꯣꯔ ꯆꯦꯐꯣꯡꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯔꯒꯗꯤ ꯂꯤꯁꯥꯅꯨꯁ ꯁꯤꯗꯛ ꯀꯧꯋꯦꯕ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨꯀꯂꯥꯝꯅ ꯂꯤꯁꯥꯅꯨꯁ ꯁꯤꯗꯛꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄ ꯃꯇꯝꯗ ꯄꯨꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ 14 ꯁꯨꯕ ꯃꯇꯝꯗ꯫ ꯃꯍꯥꯛꯅ ꯆꯍꯤ 18 ꯁꯨꯔꯛꯄꯗ ꯂꯈꯅꯧꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯟꯅꯗꯋꯥ ꯀꯧꯕ ꯆꯦꯐꯣꯡꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯏꯈꯤꯑꯕ꯫ ꯀꯣꯏꯁꯟ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ꯫ ꯀꯂꯥꯝꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯗ ꯑꯟꯅꯗꯋꯥ ꯀꯧꯕ ꯆꯦꯐꯣꯡꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯗ꯫ ꯒ꯭ꯌꯥꯟ ꯀꯂꯥꯝꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯑꯟꯅꯗꯋꯥ ꯀꯧꯕ ꯆꯦꯐꯣꯡꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯈꯤꯑꯅ ꯍꯥꯏꯒꯗꯣꯏꯕ꯫ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯆꯍꯤ 2 ꯂꯩꯔꯒ ꯑꯃ꯭ꯔꯤꯠꯁꯔꯒꯤ ꯋꯀꯤꯜꯒꯤ ꯁꯝꯄꯗꯥꯛ ꯑꯃ ꯑꯣꯏꯈꯤꯑꯕ꯫ ꯆꯍꯤ 2 ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯆꯍꯤ 13 ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯅ ꯆꯍꯤ 17 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯆꯍꯤ 2 ꯂꯩꯔꯒ ꯑꯃ꯭ꯔꯤꯠꯁꯔꯒꯤ ꯋꯀꯤꯜꯒꯤ ꯁꯝꯄꯗꯥꯛ ꯑꯃ ꯑꯣꯏꯈꯤꯑꯕ꯫ ꯍꯥꯏꯕꯗꯤ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯆꯍꯤ 17 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯋꯀꯤꯜꯒꯤ ꯁꯝꯄꯗꯥꯛ ꯑꯣꯏꯈꯤ ꯍꯥꯏꯒꯗꯣꯏꯕ꯫ ꯒ꯭ꯌꯥꯟ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯖꯥꯗꯅ ꯋꯀꯤꯜꯒꯤ ꯁꯝꯄꯗꯥꯛ ꯑꯣꯏꯈꯤꯕꯗꯨ ꯃꯁꯥꯒꯤ ꯆꯍꯤꯀꯌꯥ ꯁꯨꯔꯛꯄꯗꯅꯣ ꯍꯥꯏꯔꯒꯗꯤ ꯆꯍꯤ 17 ꯁꯨꯔꯛꯄ ꯃꯇꯝꯗꯅꯦꯅ ꯍꯥꯏꯒꯗꯣꯏꯕ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯀꯥꯏꯔꯣꯗ ꯑꯔꯥꯕꯤꯛꯀꯤ ꯑꯋꯥꯡꯕ ꯃꯍꯩ ꯇꯝꯂꯨꯏꯑꯕ꯫ ꯒ꯭ꯌꯥꯟ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯀꯥꯏꯔꯣꯗ ꯑꯔꯥꯕꯤꯛꯀꯤ ꯑꯋꯥꯡꯕ ꯃꯍꯩ ꯇꯝꯂꯨꯏ꯫ ꯀꯂꯥꯝꯅ ꯀꯥꯏꯔꯣꯗ ꯑꯔꯥꯕꯤꯛꯀꯤ ꯑꯋꯥꯡꯕ ꯃꯍꯩ ꯇꯝꯂꯨꯕꯗꯨ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤꯅꯦꯅ ꯍꯥꯏꯒꯗꯣꯏꯕ꯫
ꯀꯗꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯄꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯒꯤ ꯑꯣꯔ ꯃꯄꯥꯏꯕꯨꯡꯉꯣꯒꯤ ꯊꯧꯔꯤꯡꯁꯤꯡꯗꯒꯤ ꯀꯂꯥꯝꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯏꯔꯣꯗ ꯑꯔꯥꯕꯤꯛꯀꯤ ꯑꯋꯥꯡꯕ ꯃꯍꯩ ꯇꯝꯈꯤ ꯑꯣꯔ ꯇꯝꯂꯨꯏ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ next page number 81ꯗ ꯏꯪ ꯀꯨꯝꯖꯥ 1997ꯗ ꯚꯥꯔꯠꯇ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯑꯖꯥꯗ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯈꯤ ꯏꯪ ꯀꯨꯝꯖꯥ ꯀꯌꯥꯗ ꯑꯖꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯔꯣꯗꯒꯤ ꯑꯔꯥꯕꯤꯛ ꯇꯝꯃꯒ ꯍꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯏꯪ ꯀꯨꯝꯖꯥ 1997ꯗ ꯑꯖꯥꯗꯅ ꯀꯥꯏꯔꯣꯗꯒꯤ ꯑꯔꯥꯕꯤꯛ ꯇꯝꯃꯒ ꯍꯜꯂꯛꯈꯤ ꯚꯥꯔꯠꯇ ꯍꯜꯂꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯀꯩꯗꯧꯔꯦꯀꯣ ꯏꯪ ꯀꯨꯝꯖꯥ 1997ꯗ ꯚꯥꯔꯠꯇ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯑꯖꯥꯗ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯈꯤꯑꯕ ꯀꯩꯗꯧꯔꯦꯀꯣ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ ꯀꯥꯏꯔꯣꯗꯒꯤ ꯑꯔꯥꯕꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯚꯥꯔꯠꯇ ꯍꯜꯂꯛꯈꯤꯕꯗꯨ ꯁꯣꯛ ꯀꯌꯥꯗꯅꯣ ꯍꯥꯏꯔꯒꯅ 1997 ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯥꯏꯔꯣꯗꯒꯤ ꯑꯔꯥꯕꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯖꯥꯗꯅ ꯍꯜꯂꯛꯄ ꯃꯇꯝ ꯚꯥꯔꯠꯇ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ 10 ꯁꯨꯔꯦꯅ ꯍꯥꯏꯗꯣꯏꯕ ꯀꯩꯗꯧꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯣꯏꯁꯟꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯉꯥꯡꯁꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯥꯏꯔꯣꯗꯒꯤ ꯑꯔꯥꯕꯤꯛ ꯇꯝꯕ ꯍꯜꯂꯛꯑꯒ ꯑꯖꯥꯗꯅ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯈꯤ ꯍꯥꯏꯅꯁꯨ ꯈꯨꯝꯒꯗꯣꯏꯕ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯈꯤ ꯑꯣꯔ ꯔꯥꯖꯅꯤꯇꯤꯗ ꯌꯥꯎꯈꯤ ꯍꯥꯏꯗꯅ ꯆꯍꯤ 10 ꯆꯪꯂꯛꯄꯗ ꯔꯥꯖꯅꯤꯇꯤꯒꯤ ꯏꯍꯧ ꯁꯥꯒꯠꯄꯒꯤꯗꯃꯛ ꯀꯣꯜꯀꯇꯥꯗꯒꯤ ꯆꯌꯣꯜꯒꯤ ꯄꯥꯎꯖꯦꯜ ꯆꯦ ꯑꯜ ꯍꯤꯂꯥꯜ ꯐꯣꯡꯈꯤꯑꯕ ꯑꯃꯨꯛꯀ ꯄꯥꯒꯦꯀꯣ ꯆꯍꯤ 10 ꯆꯪꯂꯛꯄꯗ ꯔꯥꯖꯅꯤꯇꯤꯒꯤ ꯏꯍꯧ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯀꯣꯜꯀꯇꯥꯗꯒꯤ ꯆꯌꯣꯜꯒꯤ ꯄꯥꯎꯖꯦꯜ ꯆꯦ ꯑꯜ ꯍꯤꯂꯥꯜ ꯐꯣꯡꯈꯤꯑꯕ ꯑꯜ ꯍꯤꯂꯥꯜ ꯀꯔꯤꯒꯤꯗꯃꯛꯇ ꯐꯣꯡꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯏꯍꯧ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯍꯥꯏꯒꯗꯣꯏꯕ ꯀꯦꯟꯗꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯏꯍꯧ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯖꯥꯗꯅ ꯀꯔꯤ ꯐꯣꯡꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯌꯣꯜꯒꯤ ꯄꯥꯎꯖꯦꯜ ꯆꯦ ꯑꯜ ꯍꯤꯂꯥꯜ ꯐꯣꯡꯈꯤꯑꯅ ꯍꯥꯏꯒꯗꯣꯏꯕ ꯀꯦꯟꯗꯥꯏꯀꯣ ꯑꯃꯨꯛꯁꯨ ꯑꯖꯥꯗꯅ ꯑꯜ ꯍꯤꯂꯥꯜ ꯐꯣꯡꯈꯤꯕꯗꯨ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯗꯅꯣ ꯍꯥꯏꯔꯒꯗꯤ ꯆꯍꯤ 10 ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯖꯥꯗꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯑꯜ ꯍꯤꯂꯥꯜ ꯍꯥꯏꯔꯤꯕꯁꯦ ꯐꯣꯡꯈꯤꯑꯅ ꯍꯥꯏꯒꯗꯣꯏꯕ ꯀꯦꯟꯗꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯃꯨꯟꯅ ꯇꯥꯎꯀꯣ ꯆꯦꯐꯣꯡ ꯑꯁꯤꯃꯨꯛ ꯊꯥꯛ ꯋꯥꯡꯕ ꯎꯔꯗꯨꯒꯤ ꯆꯌꯣꯜꯒꯤ ꯆꯦꯐꯣꯡ ꯑꯃꯠꯇ ꯃꯥꯡꯂꯝꯆꯠꯇ ꯐꯣꯡꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯃꯥꯡꯂꯝꯆꯠꯇ ꯎꯔꯗꯨꯒꯤ ꯆꯦꯐꯣꯡ ꯃꯌꯥꯝ ꯑꯃ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯖꯥꯗꯅ ꯐꯣꯡꯉꯤꯕ ꯆꯦꯐꯣꯡ ꯀꯔꯝꯕ ꯆꯦꯐꯣꯡ ꯑꯜ ꯍꯤꯂꯥꯜ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡꯁꯦ ꯃꯁꯨꯃꯨꯛ ꯐꯖꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯣꯡꯈꯤꯗ꯭ꯔꯤꯑꯕ ꯀꯦꯟꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯏꯁꯟꯗ ꯑꯖꯥꯗꯅ ꯐꯣꯡꯕ ꯑꯜ ꯍꯤꯂꯥꯜ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯃꯥꯡꯗ ꯆꯦꯐꯣꯡ ꯐꯣꯡꯈ꯭ꯔꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦ ꯈꯜꯂꯁꯤ ꯑꯗꯩꯗ ꯅꯣꯏꯅ ꯐꯣꯡꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯐꯣꯡꯈꯤꯗ꯭ꯔꯤ ꯑꯣꯔ ꯐꯣꯡꯗ꯭ꯔꯤ ꯍꯥꯏꯗꯅ ꯆꯦꯐꯣꯡ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯅ ꯆꯥꯟꯕꯤꯅꯕ ꯍꯣꯠꯅꯖꯕ ꯃꯨꯁꯂꯤꯝ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯏꯍꯧꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯑꯕ ꯀꯩꯗꯥꯏꯀꯣ ꯑꯜ ꯍꯤꯂꯥꯜ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡꯁꯦ ꯀꯔꯤꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯏꯕꯅꯣ ꯐꯣꯡꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯆꯥꯟꯕꯤꯅꯕ ꯍꯣꯠꯅꯖꯕ ꯃꯨꯁꯂꯤꯝ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯏꯍꯧꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤꯗꯃꯛꯇ ꯏꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯏꯍꯧ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯑꯀꯟꯕ ꯋꯥꯔꯦꯡ ꯀꯌꯥ ꯏꯗꯨꯅ ꯐꯣꯡꯈꯤꯑꯕ ꯀꯩꯗꯧꯀꯣ ꯍꯥꯏꯔꯛꯀꯦꯀꯣ ꯏꯍꯧ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯑꯀꯟꯕ ꯋꯥꯔꯦꯡ ꯀꯌꯥ ꯏꯗꯨꯅ ꯐꯣꯡꯈꯤ ꯍꯥꯏꯕ ꯃꯊꯪꯗ ꯏꯪ ꯀꯨꯝꯖꯥ 1915ꯗ ꯑꯀꯟꯕ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯔꯦꯡ ꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯐꯥꯔꯒ ꯔꯥꯟꯆꯤ ꯖꯦꯜꯗ ꯆꯍꯤ 4 ꯊꯝꯈꯤꯑꯕ
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯖꯥꯗꯄꯨ ꯆꯍꯤ 4 ꯔꯥꯟꯆꯤꯒꯤ ꯖꯦꯜꯗ ꯊꯝꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯕ ꯑꯀꯟꯕ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯔꯦꯡ ꯏꯕꯒꯤꯗꯃꯛꯇꯅꯤ ꯈꯨꯝꯒꯗꯣꯏꯕ ꯑꯗꯨꯅꯀꯣ ꯏꯪ ꯀꯨꯝꯖꯥ ꯀꯌꯥꯗ ꯑꯖꯥꯗꯄꯨ ꯐꯥꯔꯒ ꯆꯍꯤ 4 ꯔꯥꯟꯆꯤꯒꯤ ꯖꯦꯜꯗ ꯊꯝꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯏꯪ ꯁꯣꯛ 1915ꯅ ꯈꯨꯝꯒꯗꯕ ꯑꯗꯨꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯪ ꯁꯣꯛ 1915ꯗ ꯑꯩꯈꯣꯏꯒꯤ ꯑꯖꯥꯗꯄꯨ ꯐꯥꯔꯒ ꯀꯔꯝꯕ ꯖꯦꯜꯗ ꯊꯝꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯔꯥꯟꯆꯤ ꯖꯦꯜꯗ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯏꯪ ꯀꯨꯝꯖꯥ 1915ꯗ ꯑꯖꯥꯗꯄꯨ ꯐꯥꯔꯒ ꯔꯥꯟꯆꯤ ꯖꯦꯜꯗ ꯆꯍꯤ ꯀꯌꯥ ꯊꯝꯈꯤꯕꯒꯦ ꯍꯥꯏꯔꯒꯁꯨ ꯆꯍꯤ 4ꯅ ꯈꯨꯝꯒꯗꯣꯏꯕ ꯑꯗꯨꯅ ꯀꯣꯏꯁꯟꯒꯤꯗꯤ ꯑꯉꯥꯡꯁꯦ ꯍꯪꯕ ꯃꯑꯣꯡꯗ ꯍꯪꯕ ꯌꯥꯈ꯭ꯔꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯑꯗꯨꯅ ꯁꯥꯟꯅ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯃꯨꯟꯅ ꯇꯥꯎ ꯇꯦꯛꯁꯕꯨꯛꯇ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯎꯀꯣ ꯑꯗꯨ ꯄꯥꯔꯀꯥꯟꯗ ꯂꯣꯏ ꯈꯪꯉꯛꯀꯅꯦꯕ ꯌꯥꯔꯦꯀꯣ ꯆꯍꯤ 4 ꯖꯦꯜꯗ ꯊꯝꯈꯤ ꯌꯥꯎꯔꯦ ꯖꯦꯜ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯇꯁꯀꯤꯌꯁ ꯀꯧꯕ ꯂꯥꯏꯔꯤꯛ ꯏꯈꯤ ꯑꯃꯁꯨꯡ ꯀꯨꯔꯥꯟ ꯁꯔꯤꯐꯄꯨ ꯎꯔꯗꯨ ꯂꯣꯟꯗ ꯍꯟꯗꯣꯛꯈꯤꯑꯕ ꯔꯥꯟꯆꯤ ꯖꯦꯜꯗ ꯆꯍꯤ 4 ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯖꯥꯗꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯁꯀꯤꯌꯁ ꯀꯧꯕ ꯂꯥꯏꯔꯤꯛ ꯏꯈꯤ ꯑꯃꯁꯨꯡ ꯀꯨꯔꯥꯟ ꯁꯔꯤꯐꯄꯨ ꯎꯔꯗꯨ ꯂꯣꯟꯗ ꯍꯟꯗꯣꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀꯂꯥꯝꯅ ꯆꯍꯤ 4 ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯊꯪꯗ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤꯑꯕ ꯀꯣ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤꯑꯕꯀꯣ ꯔꯥꯅꯤꯒꯥꯏꯗꯤ ꯂꯨꯏꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗꯁꯦ ꯁꯣꯔꯤ ꯀꯣ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗꯁꯦ ꯀꯣ ꯆꯍꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈꯤꯑꯕ ꯀꯣ ꯍꯧꯖꯤꯛ ꯔꯥꯟꯆꯤꯒꯤ ꯖꯦꯜꯗ ꯆꯍꯤ 4 ꯂꯩꯔꯨꯔꯦ ꯆꯍꯤ 4ꯁꯦ ꯂꯩꯔꯨꯔꯒ ꯀꯣ ꯊꯥꯗꯣꯔꯛꯄ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤꯑꯕ ꯔꯥꯟꯆꯤ ꯖꯦꯜꯗ ꯆꯍꯤ 4 ꯂꯩꯔꯨꯔꯒ ꯊꯥꯗꯣꯔꯦ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗꯁꯦ ꯊꯥꯗꯣꯔꯒ ꯑꯃꯨꯛ ꯆꯍꯤ ꯀꯌꯥ ꯂꯩꯔꯒ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯌꯥꯎꯗꯨꯅ ꯒꯥꯟꯙꯤꯖꯤꯒ ꯅꯛꯅ ꯂꯣꯏꯅꯈꯤꯑꯕ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗꯅ ꯀꯔꯝꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯗ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯌꯥꯎꯈꯤ ꯍꯥꯏꯒꯗꯣꯏꯕ ꯀꯣ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯌꯥꯎꯔꯒ ꯀꯅꯥꯒ ꯅꯛꯅ ꯂꯣꯏꯅꯈꯤꯒꯦ ꯍꯥꯏꯔꯒꯅ ꯒꯥꯟꯙꯤꯖꯤꯒ ꯅꯛꯅ ꯂꯣꯏꯅꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯏꯪ ꯀꯨꯝꯖꯥ 1919ꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯈꯟꯈꯤꯑꯕ ꯑꯖꯥꯗꯄꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯈꯟꯈꯤꯕꯗꯨ ꯏꯪ ꯀꯨꯝꯖꯥ ꯀꯌꯥꯗꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪ ꯀꯨꯝꯖꯥ 1919ꯗꯅꯤ ꯍꯥꯏꯒꯗꯣꯏꯕ ꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯏꯪ ꯁꯣꯛ 1919ꯗ ꯑꯖꯥꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯑꯣꯏꯈꯤꯑꯅ ꯈꯨꯝꯒꯗꯣꯏꯕ ꯃꯍꯥꯛꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯦꯁꯅꯦꯂꯤꯁ ꯃꯨꯁꯂꯤꯝ ꯄꯥꯔꯇꯤ ꯂꯤꯡꯈꯠꯈꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯑꯣꯏꯅ ꯑꯖꯥꯗꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯦꯁꯅꯦꯂꯤꯁ ꯃꯨꯁꯂꯤꯝ ꯄꯥꯔꯇꯤ ꯂꯤꯡꯈꯠꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯑꯗꯩꯀꯣ ꯅꯦꯁꯅꯦꯂꯤꯁ ꯃꯨꯁꯂꯤꯝ ꯄꯥꯔꯇꯤ ꯀꯅꯥꯅ ꯂꯤꯡꯈꯠꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯖꯥꯗꯅ ꯀꯔꯤ ꯂꯤꯡꯈꯠꯈꯤꯕꯒꯦ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯅꯦꯁꯅꯦꯂꯤꯁ ꯃꯨꯁꯂꯤꯝ ꯄꯥꯔꯇꯤ ꯂꯤꯡꯈꯠꯈꯤꯅ ꯈꯨꯝꯒꯗꯣꯏꯕ ꯃꯨꯁꯂꯤꯝ ꯂꯤꯒꯅ ꯚꯥꯔꯠꯀꯤ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯀꯟꯅ ꯌꯦꯠꯈꯤꯑꯕꯀꯣ ꯃꯨꯁꯂꯤꯝ ꯂꯤꯒꯅ ꯚꯥꯔꯠꯀꯤ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯤ ꯍꯥꯏꯕ ꯃꯇꯥꯡꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯟꯅ ꯌꯦꯠꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯀꯣ ꯑꯖꯥꯗꯅ ꯀꯟꯅ ꯌꯦꯠꯈꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯃꯨꯁꯂꯤꯝ ꯂꯤꯒꯅ ꯚꯥꯔꯠꯀꯤ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯕꯨꯅꯦꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟꯇꯥꯀꯣ ꯉꯥꯡꯖ ꯃꯨꯟꯅ ꯇꯥꯎꯀꯣ ꯃꯍꯥꯛꯄꯨ ꯏꯪ 1930ꯗ ꯑꯃꯨꯛ ꯀꯪꯒ꯭ꯔꯦꯁ ꯅꯦꯇꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯖꯦꯜꯗ ꯊꯝꯈꯤꯑꯕꯀꯣ ꯀꯪꯒ꯭ꯔꯦꯁ ꯅꯦꯇꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯖꯥꯗꯄꯨ ꯖꯦꯜꯗ ꯊꯝꯈꯤꯕꯗꯨ ꯁꯣꯛ ꯀꯌꯥꯗꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ 1930ꯗ ꯑꯗꯒꯤ ꯀꯣ 1990ꯗꯒꯤ 1993 ꯐꯥꯎꯕ ꯃꯍꯥꯛꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ
ꯃꯍꯥꯛꯅ ꯁꯣ ꯀꯌꯥꯗꯒꯤꯅ ꯀꯌꯥ ꯐꯥꯎꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯑꯣꯏꯈꯤꯒꯦ ꯍꯥꯏꯔꯒꯅ ꯏꯪ ꯁꯣꯛ 1990ꯗꯒꯤꯅ 93 ꯐꯥꯎꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯚꯥꯄꯇꯤ ꯑꯣꯏꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯀꯣ ꯑꯉꯥꯡꯁꯥ ꯁꯤꯗꯩꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯁꯥ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯇꯧꯔꯁꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛꯁ